Kuki Singna Saba Thong Thugaigani Haina Changluraga Thugaiba Ngamdana Hallakhibabu Khunjasingna Pennakhidre Pawase Kanglai Maira Pause Dagi Lokhatsavane Chandel District ki Manungda Ke Molnom Village Manipur River gi Mathakta Kuki Singna Manipur Lengaki Ayaba Yaudana Naronda RCC gi Thongama Saba Hurakle Haibagi Pau Fangbadagi Manipur Lengaki Maikadagi Police Forcing Thomjinduna JCV Fauba Puduna Thong Thugaina Changsiluraga Thugaiba Ngamdana Hallakhibabu Sugnu Amadi Serogi Akaiba Ladiba Khunjasingna Pennakhidre Phongdorokle Thong Thugaina Bagidamakta Hallakhiba Me Kun Mangada Masing Yamlaba Manipur Police ki Kangbuna JCB Puduna Mafam Aduda Sangsinke Adubu Lamkhangda Kuki Nupisingna Thatuna Thong Sariba Mafam Yauna Sangsinba Ngamkhide Manipur Lengaki Order Matungina Thong Thugaina Sangsilagliba Police Forcing Aduna Lambi Thatuna Ladiba Kuki Nupising Adu Tear gas Amadi Mo Bomb the Chingba Kaptuna Tan Khairaga Irai Laina Changadaba du Karigidamakta Mamai Lerega Halaklivano Imphal the Nupi Oibisingna Karigumba Yawama Horakba Matamdade Tear gas Amadi Mog Bomb Kapsinduna Tan Khaibangame Manipur Gichingi Lamdana Karigidamakta Ngamdribano Hainasu Prajasingna Pennakhidre Phongdorokle Sugnu Amadi Serogi Praja Section Kayadagi Pausi Asi the Phongdorokpagi Matungina de Ngahan Thong Thugaigani Haina Sangsingiba Police ki Kangbu adu Thong Saba Mafam adu Yauna Changlibasi Casper Gari Ama Khaktane Makoina Thong Sapa Madu Yauraga Sagalagliba Thongi Manakta Leplaga Photo Namlaga Karisu Tauba Ngamdana Hallakhibabu Manipur Sarkarna Ichang Thongna Aina Yadab Mongda Thong Sagalagliba du Thugaigi Haidavadi Ngahanmak JCB Sizinaduna Mapung Phana Higalagliba Thongkhong Sing adu Thugaiduna Thong Sabada Sizinariba Polam Sing Pumnamak Mafam adudagi Puthorokpa Ngampham Thoe Tawpham Thokpa Thabak adu Mapung Phana Pangthokpa Ngamdribasi Laingangna Ngakpa Lila ama Sanaribara Hainasu Prajasingna Phongdoknarakle Cyclone Remal na West Bengal da Chaona Akaiba Pire Awang Nongpoktasu Pung Marigi Manungda Cheitheng Fanglagani Pawasi Paujel Pause dagi Lokhatsavane Cyclone Remal na West Bengal da Chaona Akaiba Pire Cyclone asina miyoi kaya laikhidabaga loinana Haujik Nong Kanna Chure Agency ki Paugi Matungina West Bengal gi Samudra Khongbalda Angakpa Phangna Cyclone gi Akanba Nungsit Sitpadagi Mafam aduda Lairiba miyoi kaya Laikhidabaga loinana Sogapan Nangkhre Nongle Nungsitna Yum Kai Yauna Ngami Singi Polam Kayasu Amanga Tatho Onkhre Cyclone Remal gi Nungsit asi Pungda kilometer Chamaga Kuntrarom Yangna Sitli Haire Cyclone asina maram oiraga uwa Electric pole na chingbasu atek akai nanghankre Indian Meteorological Department ki matungin lakliba pungkun mari asigi manungda Cyclone Remal na awang nongpok lamdamdasu Chaona Cheitheng Thugaigani Haina Licypriya Kangujam na Italy ki Prime Minister amadi Pope Francis Unakhre Awaba taraba Manipur miyamgi akhanaba selgi package ama pibinaba Licypriya na taksinkhre Pawasi Pandam Pause dagi Lokhatsavane Malemgi Sangnai Rabi Climate Amadi Environmental Activist Licypriya Kangujamna Italy ki Prime Minister Giorgia Meloni Amadi Christian Lainingi Makok Wediba Vatican ki Head Pope Francis Unaduna Manipur da Thogli Bairang Asida Awaba Taraba Singi Akhanaba Selgi Package Ama Pibi Naba Taksinkhre Haire Cherola Man Hai Licypriya ki Italy ki Khongsat Asida Vatican ki Pope Francis ka unaduna mahaki maikadagi Kuki Singna mitay da lale haizarabadi irang asi athubada loisinduna Santi Laina Nungsi Chanana Ariba Kuki Singa Laiminaba Yagani Haina Paudamke Italy amadi atay Europe America Laivaksing dasu mitop sangsilakpa thingba dugumna Aikhoigi Manipur government asu mitop kaya illegal oina India border da lana sangsilakpa singadu thingna bohonavane Manipur da mitop kaya logi wangmata sangsilaktuna Umang Paksan na kokthoktu na ngasidi mahusagi laizaramba khal kaya sathina Akaiba oire Chelamba turel kaya senkhidre pot kaya kangkhre chingsang kaya maru kokhre amadi miyoi kaya thaknaba ising phangdabagi awaba kaya mayoknare hainasu Pope Francis ta paudamkhi haire mahakna makha taraduna handak Manipur da akanba len yauba nongle nungsina miyoi kaya laifam leitre matam chadana churakpa nong maikai amaromda ising ichau kaya mayokna halli amadi Maikai amada sabagi chang hengalakpana heatwave singdagi ngakthoknaba school college kaya suti thadokkhibana angangsing larik tamba phangdre haiba wafamsu Licypriya na phongdokhe mahakna makhatana Manipur da thogliba irang asi dharambaga mari lainade masidi anokba Kuki kaya Manipur da sangsilaktuna makoigi oiba anokba laibak ama semganaba lona honarakpadagi thogalakpane
Masi pre-plan haina wari sanabadu Licypriya na luchingba aduda phongdokhe. Irang asina miyoi lising humbudra hen bagi mayum mai thabikhre. Angang lising kuntra hen tungi punsi mang bagi phibam da leire amade. Angang sahum hen bana mama mapa kaina khre haina su paudam khe. Maramaduna Manipur da community rebuilding taunaba humanitarian support oina $1 million chamagi package ama Licypriya Foundation ki khutang da pibi naba wafam hogdoktuna khangan khe. Prime Minister Georgia Meloni gi maikai dage wafam adu thabak to onthong na bo hona gi haina Licypriya da thajaba pirakhe. Hena laiba pambai de mateng asi launaba India laingak na makhoi da sithi ama thabiraklaga de hena chawba mateng piba yagani haina phongdoroki haina su Pau asina makata na phongdorok le. Pope Francis na su Licypriya da ngamba support pigani amade athubada Manipur da shanti purungna baka no hona haina su pautak pirakhe. Licypriya na su climate education, climate finance amade Palestine thogliba lana si leban na ba malem gi oibo wafam kaya su khanaki haire. Lona dukan sajilakpa IMC ki caretaker corporator singa mari laina de committee semlaga thijilaga ne Nutun Chandra Pawasi Pandam Pause dagi laukhatchabane. Imphal Municipal Corporation ki manung chanba punsi kaithel amadi ngari galida anauba dukan ki construction tawrakpa amadi Nagana la mathakta second hand ki pot yolagliba ase IMC ki caretaker corporator singa hiram amata da mari laina de hairiba thabak asi paikhatpada mathau taba IMC dagi ayaba yaudana tawramba oibana thabak ase ki matang da committee ama semlaga thijinduna Mathau taba thabak sing Lawkhalagani Haina IMC ki caretaker corporator gi wangang loi hizam Nutun Chandra na phongdokre. Hiram asiga mari leinana ngarang IMC ki office ta caretaker corporator sing na sindu na pangthokpa paugi mifam amada Nutun Chandra na phongdokhibada IMC ki hauzik leidiba caretaker corporator sing asi kumjali singani kunmathoida matam loibadagi matam khara thabak tawba lepruraba matung laingang na IMC ki thabak thauram sing asi Yengsinaba caretaker oina hablakhibanai adubu nauna hablaklaba chahi anirom faraba si fauba laingang na anuba thabak thauram amata tawbagi ayaba pidre asigumba matam asida kanagumba kharanna lona punsi kaithel amadi ngari galida nauna dukan sajilakpa amadi nagana la mathakta leiriba parking area da second hand gi pot yolagliba si yamna haksin lawwe loina asigumba thabak asi kanagumba kharanna caretaker corporator singa manaraga tawbo oina uragliba si tawbigano Asigumba lona tawramliba thabak asi thingnaba caretaker corporator singnasu committee ama semduna thigatpa hauraga ne laingang nasu maruoina chief minister amade mahut minister nasu hiram asida midyeng changduna logi wangmada ayaba lawdana sagalagliba amade pot yonsilagliba si takthokpi yu haikhe